ngasi numit yungba pung 12 minute yankhai chatpa matamda Imphal gi Kekru Villa da leiba Muslim Hotel amagi mathakta ka vara tawduna leiba ka amadagi khangaudana mai hauduna chaklakre mai hauduna chakliba ka sing adu mi amata leitaba tanja satkhibana saklakliba mai adu hotel tawriba Muslim aduna khanglakpadagi fire service da pau pibadagi fire service team amana matam chana laktuna mai adu kanke mai chakpagi thaudok aduda potchai kaya amang ata thokre haide maruoina bharagi yumtuda leiba nupi macha singi school tambagi certificate paisa oina lupa lising nifu amade luhongbagi leiduna thamba potchai sing maina tumna chakre haide amaromda mai chakliba ka aduda leibani haiba nupi amanasu mahakisu sel oina lupa lising kontra migi pinaba thanamke adusu mai chakpa aduda yaukre haide